ꯀꯔꯤꯒꯨꯝꯕ ꯁꯤ ꯊꯥꯗꯣꯛꯄ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯈꯣꯡꯊꯥꯡ ꯆꯪꯁꯤꯟꯒꯗꯧꯕꯁꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯥꯒꯥ ꯃꯤꯆꯝ 6 ꯊꯥꯗꯣꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯅꯥꯒꯥꯁꯤꯡꯅꯁꯨ ꯊꯥꯗꯣꯛꯇꯅ ꯊꯝꯂꯤꯕ ꯐꯥꯖꯤꯟꯗꯨꯅ ꯀꯨꯀꯤ 13 ꯉꯁꯤ ꯅꯨꯡꯊꯤꯜ ꯊꯥꯗꯣꯛꯅꯕ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNCꯒꯤ ꯐꯤꯔꯦꯞ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯐꯤꯔꯦꯞ ꯑꯁꯤ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯌꯣꯛꯇ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯂꯥꯎꯅꯔꯛꯄꯗꯒꯤ ꯍꯟꯗꯣꯛꯈꯤꯕꯅꯤ꯫ ꯅꯥꯒꯥꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕ ꯀꯨꯀꯤ 13 ꯑꯗꯨ ngasi nungthil pung 2 tabada thadoknaba United Naga Council UNC na cherol fawa thokibani adubu pawasi naga miyamna tanarakpadagi thadokpa ngamdana leirakpagi mathakta naga nupi singnasu kuki 13 thadokpa yaroi haiduna Sanapatigi karongda thomjin narakpadagi irang thorakpa yabagi fibamda lairurabani loinana naga miyam amadi lup kaya na yelaktuna aruwa fibam amada lakpa yabagi mami ubadagi nungthilgi matamda UNC na stakeholders singa khana nainaraba matung thadoktanabagi firep lawkhibani hairi oirakliba fibam asida pamdaba thodok thoktanaba mafam aduda state amadi central force singnasu changsin naraktuna leinari amaromda UNC na kuki 13 thadoklagani haina cherol thorakpagi mayokta kanglatongbi bazar da furup kayagi miyam thoknaraktuna khudaktagi lambi thingbagi khongjang changsin bahokrai madugi mathakta United Naga Council UNC Manipur lengak amasung India lengak na loriba firep ki mayokta naga miyam na kholau kaya laukrai Kuki singna metra humdoida hostage oina fazan khibadagi siba changba khangdana leiriba naga taruk hana thadokadabani haina pendaba kholau lawnakhi amaromda zelarong na khundaba mafam singda Joint Tribes Council na emergency shutdown lauthokrai shutdown manungda emergency service natana kaithel dukan sing thong lon gadabani hairi amaromda United Naga Council na kuki 13 thadoknabagi firep hongdrabadi enpui liangmai zemi amasung rongmai furup ki apunba furup oina khangnariba zeliarong na UNC dagi tokani haina thamlakpagi wafam social media da viral oirakli Hojik snapti da leiba mi bothadokani haibisi kalatombi area da leiba yelhomi pamnamak pobrens da leiba naga tribe pamnamana yaningde karigumba si thadokpa taradi akhoi khondang tangsingadabasi national highway da total shutdown hojik te blockade tawraga gari chathariye adubu pam gari pamnamak blockade tawrani akhoi su lambi thogaiba ngamdaba nate government na akhoi bu yeng sin bidadi government se aini government se nauni aina tawbagi yabagi aingon su leye aduna lambi sidi thingnagi